ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚꯤꯌꯔꯁꯤꯡꯕꯨ ꯑꯦꯂꯤꯖꯥꯕꯦꯊ ꯏꯂꯥꯡꯕꯝꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ 2016ꯒꯤ ꯑꯃꯦꯔꯤꯀꯥꯟ ꯍꯣꯔꯔ ꯑꯃꯗꯤ ꯊ꯭ꯔꯤꯂꯔꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯤꯂꯤꯡ ꯒ꯭ꯔꯥꯎꯟ꯫ ꯃꯨꯚꯤ ꯑꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯄꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯨꯚꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯨꯚꯤ ꯑꯁꯤ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯐꯦꯃꯤꯂꯤ ꯑꯃ ꯎꯕꯤꯒꯅꯤ꯫ ꯐꯦꯃꯤꯂꯤ ꯑꯁꯤ ꯃꯤꯑꯣꯏ 4 ꯂꯩꯕ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯁꯤ ꯇ꯭ꯔꯤꯞ ꯑꯣꯏꯅ ꯕꯤꯆ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯔꯣꯕꯥꯔꯠ ꯕꯦꯀꯔꯒꯤ ꯅꯨꯄꯤ ꯃꯦꯒꯔꯦꯠ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯆꯍꯤ 13ꯇ ꯉꯥꯏꯔꯤꯕꯤ ꯏꯃꯤꯂꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯣꯏꯔꯤꯕ ꯑꯣꯂꯤ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯤꯂꯤꯅ ꯃꯄꯥꯅ ꯊꯣꯡ ꯊꯥꯛꯄ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯗꯤꯅꯔ ꯆꯥꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯔꯒ ꯃꯈꯣꯏꯒꯤ ꯇꯦꯟ ꯑꯗꯨꯗ ꯇꯨꯝꯅꯕ ꯆꯪꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯗꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯔꯣꯕꯥꯔꯠ, ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯣꯏꯔꯤꯕ ꯑꯣꯂꯤꯒ ꯃꯐꯝ ꯑꯃꯗ ꯇ꯭ꯔꯦꯀꯤꯡ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯤꯂꯤꯁꯨ ꯆꯠꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯏꯃꯤꯂꯤꯅꯗꯤ ꯃꯍꯥꯛ ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯤꯂꯤꯅ ꯆꯠꯁꯤ ꯍꯥꯏꯕꯗꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯗꯤ ꯑꯣꯂꯤꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯃꯐꯝ ꯑꯃꯗ ꯇ꯭ꯔꯦꯀꯤꯡ ꯆꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯤꯂꯤꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯇꯣ ꯀꯥꯞꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯆꯠꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯏꯃꯤꯂꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯍꯧꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯊꯟꯇ ꯂꯩꯍꯧꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯅꯥ ꯂꯩꯕꯖꯥꯠꯅꯣ ꯈꯜꯂꯗꯨꯅ ꯍꯥꯏꯐꯦꯠ ꯂꯦꯞꯈꯠꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯃꯊꯟꯇ ꯂꯩꯕꯅꯤꯅ ꯃꯍꯥꯛ ꯑꯀꯤꯕ ꯀꯌꯥꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯦꯃꯤꯂꯤ ꯀꯤꯃꯟꯕꯅ ꯃꯈꯣꯏꯒꯤ ꯀꯥꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀꯥꯔꯒꯤ ꯇꯨꯡꯗ ꯀꯥꯔ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯈꯥꯝꯂꯝꯃꯤ꯫ ꯈꯥꯝꯂꯤꯕ ꯚꯦꯍꯤꯀꯜ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ 2 ꯀꯨꯝꯊꯔꯛꯈꯤ꯫ ꯑꯍꯥꯟꯕ ꯀꯨꯝꯊꯔꯛꯄ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯖꯔꯃꯟ ꯀꯧꯏ, ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯀꯨꯝꯊꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯨꯛ ꯀꯧꯏ꯫ ꯃꯈꯣꯏꯅ ꯈꯥꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯀꯥꯔ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯖꯔꯃꯟꯅ ꯆꯨꯛꯇ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯤ ꯑꯁꯤ ꯊꯥꯡꯗꯨꯅ ꯄꯨꯈ꯭ꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯨꯛꯅ ꯌꯥꯅꯤꯡꯗꯕꯒ ꯂꯣꯏꯅꯅ ꯍꯥꯏ, ꯅꯪꯅ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯅꯪ ꯖꯦꯜꯗ ꯆꯪꯕꯗꯨ ꯀꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯖꯔꯃꯟꯅ ꯃꯗꯨꯗꯤ ꯁꯣꯏꯈꯤꯕ ꯏꯟꯁꯤꯗꯦꯟꯅꯤ, ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯑꯆꯧꯕ ꯂꯦꯁꯟ ꯑꯃꯗꯤ ꯇꯝꯍꯧꯏ ꯍꯥꯏꯔꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯥꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯔꯒ ꯄꯨꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯆꯨꯛꯅ ꯀꯣꯟꯅꯊꯪꯗ ꯖꯔꯃꯟꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯔꯃꯟꯅ ꯃꯈꯣꯏꯒꯤ ꯇꯦꯟꯂꯣꯝꯗ ꯃꯥꯏ ꯑꯣꯜꯂꯛꯇꯨꯅ ꯆꯦꯛ ꯇꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯦꯟ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯦꯃꯤꯂꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯀꯥꯔ ꯃꯅꯥꯛꯇ ꯆꯣꯛ ꯑꯗꯨ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯅ ꯑꯃꯗꯤ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯦꯃꯤꯂꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ, ꯃꯥꯒꯤ ꯀꯥꯔ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ ꯍꯥꯏꯅ꯫ ꯆꯣꯛ ꯑꯗꯨ ꯈꯔ ꯍꯟꯗꯣꯛꯂꯒ ꯂꯦꯞꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯑꯦꯃꯤꯂꯤ ꯑꯗꯨ ꯃꯥꯒꯤ ꯀꯥꯔꯒꯤ ꯍꯣꯔꯟ ꯑꯗꯨ ꯈꯣꯡꯈꯤ꯫ ꯃꯗꯨꯗ ꯖꯔꯃꯟ ꯑꯃꯗꯤ ꯑꯦꯃꯤꯂꯤꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯖꯔꯃꯟꯅ ꯑꯦꯃꯤꯂꯤ ꯑꯗꯨ ꯍꯧꯒꯠꯂꯦ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯔꯣꯕꯥꯔꯠ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥꯒ ꯊꯝꯂꯝꯂꯒ ꯆꯠꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯖꯔꯃꯟꯅ ꯃꯥꯒꯤ ꯀꯥꯔꯗꯒꯤ ꯅꯣꯡꯃꯩ ꯑꯃ ꯄꯨꯊꯣꯔꯛꯂꯗꯨꯅ ꯑꯦꯃꯤꯂꯤ ꯑꯗꯨ ꯀꯥꯔ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯃꯤꯂꯤꯁꯨ ꯀꯤꯔꯗꯨꯅ ꯀꯥꯔ ꯑꯗꯨꯗꯒꯤ ꯀꯞꯅ ꯀꯞꯅ ꯊꯣꯛꯂꯛꯈꯤ꯫ ꯑꯦꯃꯤꯂꯤꯅ ꯀꯞꯅ ꯀꯞꯅ ꯀꯥꯔꯗꯒꯤ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯑꯦꯃꯤꯂꯤꯒꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯨꯝꯅ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯂꯒ ꯀꯟꯒꯦ ꯇꯧꯕꯗ ꯃꯈꯣꯏꯅ ꯐꯨꯕꯤꯗꯨꯅ ꯔꯣꯕꯥꯔꯠ ꯑꯗꯨ ꯋꯥꯟꯊꯍꯟꯈꯤ꯫ ꯁꯣꯝꯗꯁꯨ ꯔꯣꯕꯥꯔꯠꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤ ꯊꯣꯛꯂꯕꯖꯥꯠꯅꯣ ꯈꯜꯂꯗꯨꯅ ꯑꯣꯂꯤ ꯑꯗꯨ ꯇꯦꯟ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯃꯍꯥꯛꯁꯨ ꯃꯈꯣꯏꯒꯤ ꯑꯍꯥꯟꯕ ꯇꯦꯟ ꯑꯗꯨ ꯇꯝꯅ ꯂꯥꯛꯈꯤ꯫
Emily adu faduna leirambadu ubada mahaki mamana German amadi chok adu attack tawki. Maduda Emily adu tanja ama fangduna chelami. Adubu German na nongmay blank fire tawduna Emily bu lebhalami. German na hairami karigumba nang na chelavadi nangi nama asi nongmay nakaptuna hatkani haina haiki. Asumna Emily adu chen mangamlamde. Aduga makoy ahum adu makud amadi machin adu punsinduna faraba matungda makoy adu German amadi chukna forest ki mafam amada purami. Makoy na sumlakpada mafam amada makoy ngahak potharami. Matam aduda chukna Emily gi phone adu thengnaduna check tawrami. Maduda mana Emily gi family gi picture adu mahakna thengnarami. Madudagi mahakna khanglakhi makoygi family gi miyoy amadi makoyna fawada wahlaure haibasi. Hairiba wafam asi German dasu khanghalami. German na khanglaba matungda German na Robert ki nupi da hanglami. Angang asi kadai da leige haina. Maduda Robert ki nupi adunadi karimata hairamde. Madudagi German na makoy adu tongan ba u singda punduna makoy bu lakna bahaurami. Robert ki makokta German na beer can ama thamduna chukta nongmay na kapu haina hairami. Adubu Robert na kimanbana masa adu niklami. Masa adu nikpana Robert ki makokta thamliva beer can adu tarami. German na amuk tariva beer can adu thamlaga chukna amuk kap na batawrami. Adubu Robert na amuk kimanduna niklami. Aduga ken adusu takhirami. Adubu chukna Robert ki makokta nongmay na kapto na hatlami. Madugi matungda Robert ki nupisu makokta nongmay na kapto na Robert na siriba misigum na hatki. Aduga Emily su makoy na nongmay na kapto na hatki. Masigi matungda German amadi chukna lehawriba oli adu makoy na hatnavani haina ten adu da tiraki. Adubu hairiva ten adu da layram davida oli adu mafam amada kapna matanda chatlami. Incident asi thokraba matungda numid humnigi matungda kapal amalam koiba laklami. Makoy na mafam adu yamna fajarambadu ubada makoy yamna harawrami. Makoy na haraw na nungay na layriva mafam adu oli hoygi ten aduga kharalap na layrami. Makoy su makoy gi ten adu khalami. Kapal asi naung na yung palakpa kapal oirami. Makoy na bis aduda haraw na matam leluge haina lakpasu oirami. Nupi asigi maming na Samantha kaurami adubu atenbida Sam haina mubi asida kawi. Sam na mapanda mathanda layringayda makoy ga nakna na layba ten amasu layrami. Mahaki wakhalda ten adugi family adusu makoy gumna layrivoy khalami. Adubu hangmayaba wahang amana. Makoygi manak nakna layriba ten adugi miyoy sing adu hatkre haibasi karam na mahak na khangadage. Sam gi husband aduna numidangda may thanavani haina sing thiba chatlami. Mahak na sing sum thiduna lakpada angangi tupi ama thengnarami. Mahak su tupi adu ubada haifet ngaklami. Numidagi matam laklavada makoy ani may thaduna layrami. Makoy wari kayasu haraw na nungay na sarami. Masigi matungda makoy tumlami. Noong nga lavada Sam na hawgalaktuna ten aduga mit chanava haibado oirami. Madudagi mana kana layvajat no khangning bagaloy na ten aduda changlami. Mana yenglubada ten aduda magi husband adusu kaurami. Aduga ten adugi fibam adu yenghalami. Sam na hai ten asida karigumba ama thokhiba mali maramdi ten asigi manungda layriba polamsing asi order da leite aduna polista oina pau pc hainaduna makoygi car adu thaunava tawbada makoygi car gi tire adu puncture oirami. Sam gi husband na puncture oirava tire adu repair tawnava hotnarami. Mahakna adumna tawduna layringayda Sam aduna laurakpadu tarakhi. Maduda Sam gi husband na kari khudong thiba thoklava jatno khanbaga loinana hatu chelakhi. Maduda Sam na oli adu laimaida ta duna leivadu ubada nungaitraduna laurakpa oirami. Sam gi husband na oli adu yenglubada oli adu hingli haivadu khanglami. Masigi matungda Sam gi husband na angang adubu pamkhatlaga makoygi car adu tamna laklami. Makoyna angang adugi mama mapa adu kanano thidoksi haina warep loba tanja aduda chok adu mafam adu da laklami.
Makoina chuk adu kanano haibadu khangdabana makoigi mateng adu pangbinaba hairami. Chukta makoina khulakpa angang oli adu mangonda utladuna hairami. Angang asi hospital da pubada mateng pangbiyu haina hairami. Adubu chuknadi karisu tawroi aduna pakhatkanu hairami. Chuknasu hairami. Angang asigi mama mapa sing asi khudong thiva tarambasu yai aduna makoibu chirusi haina haiki. Maduda semgi husband aduna su haiki. Karigumba makoi adu awawada taramlavadi akoina makoibu mateng pangbisi haina su hairami. Asumna chuk amadi semgi husband aduga oligi mama mapa chiva chatlami. Semga oliga mafam aduda laihawi. Sem magi karda kakhatuna makoibu halakpa ngairami. Semna makhutta thang ama paiduna leirami aduga olina nungaina kar manung aduda tumlami. Somdana chuk amadi semgi husbandga Robert ki nupi amadi machanupi hatpa mafam aduda purakhi. Semgi husbandna mi sing siduna tarambadu ubada yamna akiva faurami aduga chuknasu Robert ki nupi adu leiramdavadu ubada mahakna chingnarami madudi mahak soidana hinglamkhini haina. Adubu semgi nupanadi mafam adudagi khudakta mafam adu thadoklaga chatlasi aduga polista oina inform tawrasi hairami. Maduda chukna haiki oligi mama asi hingli aduna makoina mabu thiba satkhisi haina hairami. Asumna chukna oligi mama adu thirami. Makoina sum thirakpada chukna oligi mama adu taduna leirambadu mana urami. Oligi mama na taduna leirambadu ubada semgi husband na oligi mama adu sor holivara haibadu yenglami. Maduda sor holamdava aduda mana mateng pangnava hotnarami. Aduna tawduna leiringaida chukna oligi mama adu nongmaina kaptuna hatlami. Madu ubada semgi husband adu yamna akiva poklami. Chukna semgi husband na tawriba mataw adu ubada hairami. Karigi adu kiribano. Aidi nangse yamna thongna fava mira haina khallubani haina haiki. Semgi husband na shu kina hanglamni. Aisu nongmaina kaptuna hatkadara haina. Maduda chukna hai. Aina nangbu yamna laina di hatloi. Aina ikutpena otpayava otlaba matungda aina nangbu yamna awaba mawongda hatkani haina hairaki. Wahai adu tavada semgi husband adu hena akiva poklami. Chukna semgi husband gi manakta changlaktuna hairami mahak adu lepkhatlu haina. Semgi husband aduna lepagi khudong chawa lauraduna chukpu inthuramlaga chenkhirami. Chuknasu mahak po hatnavani haina tanaraki. Somdana semgi manakta German adu laklami. Semnadi German adu kanano khangdraduna wari pumba loina tamlami. Madudagi German aduna magi kardagi nongmai ama lauthorakhi. Madu ubada sem adu kimanduna magi kar aduda changduna laikhi. Adubu German na magi kar adu thong hangdora u haina hairami. Semna kimanduna hangkhide. Madudagi German na kargi thongi mirror adu thugaiduna man hangnava tawrami. Adumna German na makhut thingjilakpa aduda semna magi begtagi thang ama lauthoraklaga German gi makhutta lenkhi. German na mahaki asokpa khut adu I khaknaba kanna hotnaringai tanja aduda semna oli adu pamduna chenkhirami. German su magi vehicle da purakpa hui adu thadoktuna semgi matungda tanahanki. Somdana semgi husband mafam amada lotuna chukna tanarakpadagi nathainava tawrami. Chuksu semgi husband gi khongul liduna laklami. Adubu tanja aduda miyoi amana chenbagi mawong tawrakpadagi chukna maigai aduda nongmai kapkhi. Nongmai kapliva mafam aduda oina mahak chatki. Mahakna changlaga yengluba matamdadi mana kafliva adu German da oina oirami. German adu nongmai maruna panbadagi China khangduna leirami. Chukna mahangna soivadagi nongmai adu kapkhivani haiduna mabu ngakpinava hairami. Adumna hainaringai aduda olina kapagi makhol ama tarakhi. Madudagi chuk adu angana kapliva maikai aduda oina amuk lakhi. Mahakna lakpada sem adu mahakna thengnarami. Madudagi chukna oli adu mullaga laimaida thamlami amadi mahakna gunpoint tawduna German gi manakta sem adu purakhi. Aduga German adu chukna nongmaina kaptuna hatkhi.
Mahakna hatlibasi German na awa China khangna leibadu mahakna yengba ngamlamde. Masinani mahakna German bu hatlibasi. Masigi matungda chukna sembu phaduna car amada laklami. Makoina lakpa lambida semna chukki steering adu attack tawduna car adu u amada thengjinduna leplami. Somdasu semgi husband na police da pau piraduna sem ginakta laklami. Makoina sum lakpada chukki car adu thengnarami. Policing aduna kumtharaktuna yenglingaida chukna nungmai kaptuna policing adubu hatkhi. Amadi semgi husband na police ki car adu thauge tauringaida chukna nungmai kaplaktuna magi khut namada pankhi. Aduga chukna makhoi anibusu phaduna car aduda mana maningda gunpoint tauraga semna car adu thawalaga laklami. Semna car gi speed adu yangna thauduna car adu accident thokhanki amadi makhoi ahumak sokhi. Chuksu sathina sokhi. Chukna soktuna car adudagi thoklakhi. Tanja aduda semsu thoklaktuna chuk adu nung amana suduna hatkhi. Masigi matungda sem adu hospital da leirambadu uhalli. Mahakna magi nupa adu pharavra haina yenglami amadi manasu olibu ningsinglakhi. Olisu German gi hui aduna kanbirami asumna olibu makhoina yokpiduna mama mapa laikhidrava angang adugi mama mapa saktuna awatpa amata thambidana nungaina pankhi asumna movie asi loishili.